ꯃꯇꯝꯒꯤ ꯂꯦꯞꯄ ꯅꯥꯏꯗꯕ ꯈꯣꯡꯆꯠꯅꯤ ꯀꯨꯝꯖꯥ 2024 ꯂꯣꯏꯒꯗꯕ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯆꯍꯤ ꯑꯁꯤ ꯍꯟꯒꯠꯅ ꯌꯦꯡꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯋꯥ ꯑꯅꯥꯅ ꯄꯤꯛ ꯊꯟꯕ ꯆꯍꯤ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕ ꯌꯥꯏ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 5ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯄꯥꯛ ꯁꯟꯅ ꯂꯦꯟ ꯇꯥꯈꯤꯕꯗꯒꯤ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯌꯨꯝ ꯀꯌꯥ ꯍꯨꯝꯗꯣꯛꯈꯤ, ꯀꯌꯥ ꯑꯃꯅ ꯂꯦꯟ ꯇꯥꯕꯗꯒꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯂꯦꯟ ꯌꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯏꯃꯨꯡ 10,000 ꯂꯣꯝ ꯍꯦꯟꯕꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅꯁꯨ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯃꯇꯦꯡ ꯑꯣꯏꯅ ꯇꯔꯄꯣꯂꯤꯟ ꯑꯃꯁꯨꯡ ꯖꯤꯡꯒ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ, ꯖꯨꯂꯥꯏ, ꯑꯥꯒꯁꯠ ꯊꯥꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯧꯁꯤꯄꯥꯠ, ꯏꯀꯣꯄꯥꯠꯇꯒꯤ ꯏꯅꯣꯠ ꯀꯥꯔꯛꯇꯨꯅ ꯇꯦꯟꯊꯥ, ꯈꯥꯡꯉꯕꯣꯛ, ꯇꯦꯛꯆꯝ, ꯊꯪꯒꯥꯏꯌꯨꯝꯐꯝꯅꯆꯤꯡꯕꯗ ꯌꯨꯝ ꯊꯨꯝꯖꯤꯟꯕꯇ ꯅꯠꯇꯅ ꯉꯥꯒꯤ ꯐꯥꯔꯝ ꯀꯌꯥ ꯊꯨꯝꯖꯤꯟꯗꯨꯅ ꯉꯥꯃꯤꯁꯤꯡꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ꯫ ꯃꯁꯤꯗꯁꯨ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯉꯥꯃꯤ ꯑꯃꯁꯨꯡ ꯂꯧꯃꯤ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯥꯡ ꯇꯥꯛꯈ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯤꯕꯤꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯐꯤꯁꯔꯤꯁ ꯑꯣꯐꯤꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯄꯤꯁꯤꯜꯂꯛꯈꯤ꯫ ꯑꯥꯒꯁꯠ ꯊꯥ ꯂꯣꯏꯔꯝꯗꯥꯏ ꯐꯥꯎꯕꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯋꯥꯕ ꯈꯥꯡꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯀꯔꯐ꯭ꯌꯨꯒꯤ ꯑꯋꯥꯕ, ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯀꯠ ꯃꯤꯐꯝ, ꯈꯣꯜꯂꯥꯎ ꯂꯥꯎꯕꯒꯤ ꯈꯣꯡꯆꯠ, ꯃꯩꯔꯥ ꯔꯦꯂꯤ, ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯔꯥꯎꯈꯣꯜꯇꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯔꯕꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕ, ꯏꯔꯥꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯒꯤ ꯑꯋꯥꯠ ꯑꯄ ꯀꯌꯥ ꯃꯦꯟꯈꯠꯅꯕ ꯍꯣꯠꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 18ꯗ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯚꯔꯆꯨꯑꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯍꯦꯜꯊ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀꯔꯣꯔ 16 ꯆꯪꯅ ꯁꯥꯒꯗꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯦꯌꯔ ꯕ꯭ꯂꯣꯛꯀꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤ꯫ ꯂꯨꯄꯥ ꯀꯔꯣꯔ 16 ꯆꯪꯅ ꯁꯥꯒꯗꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯦꯌꯔ ꯕ꯭ꯂꯣꯛ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ, ꯑꯥꯏꯁꯤꯌꯨ ꯑꯃꯁꯨꯡ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯌꯥꯎꯒꯅꯤ꯫ ꯃꯁꯤꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟꯠ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯇꯣꯞ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ꯫ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯍଯꯣꯒ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ꯫ ꯐꯃꯨꯡ 50 ꯂꯩꯒꯗꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯦꯌꯔ ꯕ꯭ꯂꯣꯛ ꯑꯁꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯑꯣꯏꯕ ꯉꯝꯂꯒꯅꯤ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 15ꯗꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅꯧꯅ ꯍꯥꯞꯆꯤꯜꯂꯛꯄ ꯚꯥꯏꯔꯦꯜ ꯂꯦꯕꯣꯔꯦꯇꯔꯤ ꯑꯃ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯁꯪꯒꯥꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯍꯟꯈ꯭ꯔꯦ꯫ ꯚꯥꯏꯔꯦꯜ ꯂꯦꯕꯣꯔꯦꯇꯔꯤ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯍꯟꯊꯦꯝ ꯁꯨꯕꯥꯁꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯗ ꯊꯣꯛꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯄꯤꯗꯦꯃꯤꯛ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯚꯥꯏꯔꯦꯜ ꯇꯦꯁꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕ ꯃꯔꯝꯅ ꯃꯤꯌꯥꯝꯅ ꯔꯤꯝꯁ ꯅꯠꯇ꯭ꯔꯒ ꯖꯦꯅꯤꯝꯁꯇ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯚꯥꯏꯔꯦꯜ ꯂꯦꯕꯣꯔꯦꯇꯔꯤ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯀꯣꯚꯤꯗ-19, HIV/AIDS ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯚꯥꯏꯔꯦꯜ ꯇꯦꯁꯠ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯧꯈꯤꯕ ꯆꯍꯤ 2-3 ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯋꯥꯠ ꯑꯄꯥ ꯃꯆꯥ ꯃꯆꯥ ꯂꯩꯉꯥꯛꯅ ꯊꯧꯔꯛꯄ ꯉꯥꯏꯗꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯦꯡꯛꯁꯤꯡ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯗꯣꯅꯔ ꯀꯌꯥꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯦꯁꯦꯟꯠ ꯋꯦꯇꯤꯡ ꯔꯨꯝ, ꯗꯤꯖꯤꯇꯦꯜ ꯑꯦꯛꯁ-ꯔꯦ ꯃꯦꯆꯤꯟ, ꯑꯜꯇ꯭ꯔꯥꯁꯥꯎꯟ, 10-bedded ꯇꯦꯂꯤ ꯑꯥꯏꯁꯤꯌꯨ, ꯑꯄꯥ ꯑꯦꯄ꯭ꯂꯥꯟꯇꯦꯁꯟ ꯇꯣꯅꯣꯃꯤꯇꯔ, LED ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞ, ꯑꯄꯥ ꯁ꯭ꯀꯦꯟ, ꯁ꯭ꯇꯤꯛ ꯔꯦꯇꯤꯅꯣꯁꯀꯣꯞ, ꯑꯣꯞꯊꯥꯜꯃꯣꯁꯀꯣꯞ, ꯑꯜꯇ꯭ꯔꯥꯁꯥꯎꯟ, ꯂꯤꯅꯤꯌꯔ ꯄ꯭ꯔꯣꯕꯅꯆꯤꯡꯕ ꯅꯧꯅ ꯍꯥꯞꯆꯤꯟꯕ ꯉꯝꯂꯦ꯫ ꯆꯍꯤ ꯑꯁꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯅ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯅꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯑꯣ.ꯄꯤ.ꯗꯤ ꯄꯦꯁꯦꯟꯠ 1,52,912 ꯂꯥꯌꯦꯡꯕ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤ ꯀꯨꯝꯖꯥ 2022ꯒꯤ ꯑꯄꯨꯟꯕ ꯑꯣ.ꯄꯤ.ꯗꯤ ꯄꯦꯁꯦꯟꯠ ꯃꯁꯤꯡ 58,938 ꯇꯒꯤ 53,133 ꯍꯦꯟꯒꯠꯄ ꯉꯝꯂꯦ꯫ ꯑꯅꯧꯕ ꯑꯥꯏ ꯕ꯭ꯂꯣꯛ ꯑꯃꯁꯨ ꯅꯧꯅ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯊꯨꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯥꯔꯂꯤ ꯏꯟꯇꯔꯚꯦꯟꯁꯟ ꯁꯦꯟꯇꯔ ꯑꯃ, ꯇꯦꯂꯤ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛ ꯑꯥꯏꯁꯤꯌꯨ ꯑꯃ, ꯗꯥꯏꯂꯥꯏꯁꯤꯁ ꯃꯦꯆꯤꯟ 3-6ꯇ ꯍꯦꯟꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯗꯨꯒ ꯕ꯭ꯂꯗ ꯀꯝꯄꯣꯅꯦꯟꯠ ꯁꯦꯄꯔꯦꯁꯟ ꯌꯨꯅꯤꯠ ꯑꯃꯁꯨ ꯍꯥꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯗꯨꯃꯛꯄꯨ
ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐ ꯋꯥꯠꯄ, ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔ ꯃꯇꯤꯛ ꯆꯥꯗꯕ ꯑꯃꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥ ꯑꯅꯥ ꯅꯪꯂꯕ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯄꯥꯏꯈꯠꯄꯤꯗꯕ ꯑꯁꯤꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯕꯤ ꯀ꯭ꯔꯣꯞ ꯀꯜꯇꯤꯚꯦꯁꯟꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯑꯃꯠꯇ ꯄꯤꯕꯤꯗꯕ ꯑꯁꯤꯅ ꯏꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯒꯤ ꯐꯝꯁꯤꯡ ꯄꯨꯡꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯔꯕꯤ ꯀ꯭ꯔꯣꯞ ꯀꯜꯇꯤꯚꯦꯁꯟ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯦ꯫ ꯍꯌꯦꯡ ꯂꯣꯏꯒꯗꯧꯔꯤꯕ ꯀꯨꯝꯖꯥ 2020 ꯆꯠꯈꯤꯕꯗ ꯃꯤꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯣꯏꯔꯁꯅꯨ ꯑꯅꯧꯕ ꯆꯍꯤ ꯀꯨꯝꯖꯥ 2025 ꯂꯥꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯕ, ꯑꯐꯕ, ꯆꯥꯎꯈꯠꯄ, ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ꯫